ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ episode 1ꯒꯤ ꯋꯥꯔꯤ ꯍꯧꯖꯔꯒꯦ. episode 1ꯗ ꯑꯩꯅ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯤꯡ ꯑꯁꯤ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯍꯥꯠꯄ ꯍꯥꯏꯅ ꯊꯣꯟꯖꯩ. ꯍꯧꯖꯔꯒꯦ ꯑꯩꯒꯤ ꯋꯥꯔꯤ ꯃꯔꯥꯜ ꯂꯩꯇꯕ ꯃꯤꯍꯥꯠꯄ. ꯃꯇꯝ ꯑꯃꯗ ꯑꯃꯦꯔꯤꯀꯥꯗ ꯂꯩꯕ ꯀꯦꯂꯤꯐꯣꯔꯅꯤꯌꯥ ꯍꯥꯏꯕ ꯂꯝ ꯑꯗꯨꯗ ꯗꯦꯕꯤꯠ ꯀꯧꯕ ꯑꯦꯛꯁꯤꯀ꯭ꯌꯨꯇꯔ ꯑꯃ ꯂꯩꯔꯝꯃꯤ. ꯑꯦꯛꯁꯤꯀ꯭ꯌꯨꯇꯔ ꯍꯥꯏꯕ ꯑꯔꯊꯗꯤ ꯑꯩꯅ ꯃꯃꯥꯡꯒꯤ introductionꯗ electric chairꯒꯤ ꯃꯇꯥꯡꯗ ꯄꯟꯖꯈꯤꯕꯗꯨꯅꯤ. electric chairꯗ ꯀꯅꯥꯒꯨꯝꯕ ꯃꯔꯥꯜ ꯂꯩꯕ ꯃꯤꯁꯛꯄꯨ ꯐꯝꯍꯜꯂꯒ switch on ꯇꯧꯔꯒ ꯍꯥꯠꯄꯒꯤ ꯃꯊꯧ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ executor ꯍꯥꯏꯅ ꯈꯪꯅꯩ. ꯍꯥꯏꯔꯤꯕ ꯗꯦꯕꯤꯠ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯁꯤ ꯌꯥꯝ ꯐꯥꯎꯕ, ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ, ꯃꯥꯒꯤ ꯁꯤꯟꯐꯝ ꯑꯗꯨꯗ ꯊꯣꯏꯗꯣꯛꯅ ꯀꯝꯄ꯭ꯂꯦꯟ ꯑꯃꯠꯇ ꯂꯩꯇꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ. ꯗꯦꯕꯤꯠꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯖꯩ. ꯃꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯔꯣꯕꯥꯔꯠ ꯍꯥꯏꯅ ꯈꯪꯅꯩ. ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯔꯣꯕꯥꯔꯠ ꯍꯦꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯩꯈꯤꯗꯦ. ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯦꯕꯤꯠꯅ ꯔꯣꯕꯥꯔꯠꯄꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯁꯛꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯟꯅ ꯃꯥꯕꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯛꯏ. ꯑꯁꯨꯝ ꯃꯇꯝꯒꯤ ꯈꯣꯡꯂꯣꯏꯒꯤ ꯃꯇꯨꯡꯏꯟꯅ ꯔꯣꯕꯥꯔꯠ ꯇꯞꯅ ꯇꯞꯅ ꯆꯥꯎꯔꯛꯈꯤ ꯑꯃꯁꯨꯡ ꯗꯦꯕꯤꯠꯅ ꯃꯉꯣꯟꯗ ꯄꯤꯕ ꯀꯤꯌꯔꯤꯡ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕ ꯅꯣꯡꯇ ꯇꯥꯈꯤꯕ ꯂꯩꯇꯦ. ꯗꯦꯕꯤꯠꯅ ꯃꯆꯥ ꯅꯨꯡꯁꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯊꯕꯛꯇ ꯐꯥꯎꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯂꯨꯞꯆꯔꯤꯕ ꯊꯕꯛꯇꯨ ꯐꯥꯎꯕ ꯑꯗꯨꯗ ꯃꯐꯝꯗꯨꯗ ꯔꯣꯕꯥꯔꯠꯇꯨ ꯄꯨꯗꯨꯅ ꯆꯠꯂꯒ ꯃꯍꯥꯛꯄꯨ ꯌꯥꯝ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯛꯏ. ꯇꯞꯅ ꯔꯣꯕꯥꯔꯠꯀꯤ ꯃꯇꯝ ꯂꯥꯛꯄꯅ ꯆꯍꯤ 5 ꯐꯥꯔꯛꯄꯅ ꯃꯍꯥꯛ ꯁ꯭ꯀꯨꯂꯤꯡ ꯂꯥꯏꯔꯤꯛ ꯇꯝꯗꯕ ꯌꯥꯔꯛꯇꯕ. ꯗꯦꯕꯤꯠꯅ ꯃꯣꯏꯒꯤ ꯂꯝꯗꯨꯒ ꯅꯛꯅꯕ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯦꯗꯃꯤꯁꯟ ꯇꯧꯔꯒ ꯔꯣꯕꯥꯔꯠꯀꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯧꯈꯤ. ꯔꯣꯕꯥꯔꯠꯅ ꯃꯁꯥꯒꯤ ꯆꯍꯤ 8-9 ꯍꯥꯏꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯄꯥ ꯗꯦꯕꯤꯠꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯕꯤꯕꯒꯤ ꯃꯇꯤꯛ ꯔꯣꯕꯥꯔꯠ ꯅꯥꯎ ꯆꯥꯎꯔꯛꯈꯤ. ꯃꯉꯣꯟꯗ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯅꯤꯡꯕ ꯋꯥꯈꯜ ꯐꯥꯎꯔꯛꯈꯤ. ꯑꯔꯥꯟꯕ ꯊꯕꯛꯁꯦ ꯃꯥꯅ ꯇꯞꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯃꯥꯒꯤ ꯀ꯭ꯂꯥꯁꯃꯦꯠ, ꯃꯥꯒꯤ ꯂꯣꯏꯅꯔꯤꯕ ꯀ꯭ꯂꯥꯁꯃꯦꯠꯇꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯂꯥꯏꯔꯤꯛ ꯍꯦꯛ ꯍꯨꯔꯨꯕ, ꯀꯅꯥꯒꯨꯝꯕꯗꯤ ꯄꯩꯁꯥ ꯈꯔ ꯍꯨꯔꯨꯕ, ꯀꯣꯂꯣꯝ ꯑꯄꯥꯝꯕ ꯍꯨꯔꯨꯕ, ꯘꯔꯤ ꯍꯨꯕ ꯑꯁꯤꯅꯆꯤꯡꯕ ꯃꯆꯥ ꯐꯠꯇꯕ ꯊꯕꯛꯁꯦ ꯃꯥ ꯇꯧꯕ ꯍꯧꯔꯛꯈꯤ. ꯑꯗꯨꯇ ꯅꯠꯇꯅ ꯔꯣꯕꯥꯔꯠ ꯑꯁꯤꯅ ꯃꯥꯅ ꯀ꯭ꯂꯥꯁ 5-6 ꯀꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯁꯪꯒ ꯐꯠꯇꯕ ꯈꯔꯒ ꯄꯨꯜꯂꯒ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯁꯦ ꯃꯁꯤ ꯌꯥꯝ ꯀꯟꯅ ꯇꯧꯕ ꯍꯧꯔꯛꯈꯤ. ꯇꯞꯅ ꯃꯥ ꯀ꯭ꯂꯥꯁ 8 ꯀꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯐꯠꯇꯕ ꯁꯪꯒꯒ ꯄꯨꯜꯂꯨꯕꯅ ꯍꯥꯏꯔꯤꯕ ꯗꯦꯕꯤꯠꯀꯤ ꯃꯆꯥꯅꯨꯄꯥ ꯔꯣꯕꯥꯔꯠ ꯑꯁꯤ ꯅꯤꯁꯥ ꯇꯧꯕ, ꯂꯣꯟꯅ ꯇꯨꯞꯅ ꯆꯨꯔꯨꯞ ꯊꯛꯄ, ꯌꯨ ꯊꯛꯄ, ꯅꯤꯁꯥꯗ ꯉꯥꯎꯕ ꯑꯗꯨꯒꯨꯝꯕ ꯇꯞꯅ ꯑꯦꯗꯤꯛ ꯑꯣꯏꯕ ꯍꯧꯔꯛꯈꯤ. ꯅꯣꯡꯃꯗꯤ ꯔꯣꯕꯥꯔꯠꯅ ꯑꯆꯨꯝꯅ ꯀꯅꯥꯒꯨꯝꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯈꯛꯀꯤ ꯈꯥꯎꯗꯒꯤ ꯄꯩꯁꯥ ꯍꯨꯔꯨꯕꯗ ꯃꯃꯥꯟꯅꯕꯁꯤꯡꯅ ꯈꯪꯉꯛꯄꯗꯒꯤ ꯑꯣꯖꯥꯗ, ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯒ ꯃꯍꯥꯛꯀꯤ ꯀꯝꯄ꯭ꯂꯦꯟ ꯑꯃꯈꯛ ꯔꯦꯖꯤꯁꯇꯥꯔ ꯇꯧꯈꯤ. ꯃꯇꯝ ꯑꯗꯨꯗ ꯁ꯭ꯀꯨꯜꯗꯣ ꯌꯥꯝꯅ ꯁꯇ꯭ꯔꯤꯛ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔ ꯍꯥꯏꯔꯒ ꯔꯣꯕꯥꯔꯠ ꯃꯆꯥꯅꯨꯄꯥ ꯔꯣꯕꯥꯔꯠꯄꯨ ꯀꯧꯈꯠꯂꯛꯈꯤ ꯑꯃꯁꯨꯡ ꯃꯄꯥꯒꯤ ꯃꯃꯤꯡ ꯀꯅꯥꯅꯣ, ꯀꯔꯤꯅꯣ, ꯅꯪꯁꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯍꯪꯕꯗ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯗꯦꯕꯤꯠ ꯍꯥꯏꯅ ꯈꯪꯅꯩ. ꯃꯐꯝ ꯑꯁꯤꯗ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯒꯤ ꯑꯐꯥꯎꯕ ꯌꯥꯝꯅ ꯆꯥꯎꯕ ꯐꯝ ꯄꯥꯏꯔꯤꯕ ꯑꯦꯛꯁꯤꯀ꯭ꯌꯨꯇꯔꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ. ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯐꯔꯦ, ꯅꯪꯒꯤ ꯕꯕꯥ ꯗꯦꯕꯤꯠ ꯀꯧꯔꯣ. ꯅꯪꯒꯤ ꯀꯝꯄ꯭ꯂꯦꯟ ꯑꯁꯤ ꯑꯩꯈꯣꯏꯅ, ꯃꯌꯥꯝꯅ ꯇꯧꯔꯛꯄ ꯀꯝꯄ꯭ꯂꯦꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯁꯣꯜꯕ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯅꯈꯣꯏꯒꯤ ꯕꯕꯥꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯈꯟꯅꯔꯒꯦ. ꯕꯕꯥ ꯀꯧꯔꯣ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯄꯥꯎ ꯑꯃ ꯄꯤꯔꯒ ꯃꯄꯥ ꯗꯦꯕꯤꯠꯄꯨ ꯀꯧꯔꯛꯈꯤ. ꯃꯄꯥ ꯗꯦꯕꯤꯠꯅ ꯃꯐꯝꯗꯨ ꯂꯥꯛꯄꯗ ꯀꯔꯤ ꯃꯔꯝꯅꯅꯣ ꯍꯥꯏꯅ ꯈꯪꯂꯝꯗꯦ.
ꯑꯗꯨꯒ ꯄ꯭ꯔꯤꯟꯁꯤꯄꯜꯅ ꯔꯣꯕꯥꯔꯠꯀꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯛꯄ ꯑꯃꯁꯨꯡ ꯅꯤꯁꯥ ꯄꯁꯥ ꯇꯧꯔꯛꯄꯒꯤ ꯃꯇꯥꯡꯗ ꯀꯝꯄ꯭ꯂꯦꯟ ꯃꯄꯥꯗ ꯇꯧꯈꯤ꯫ ꯃꯄꯥ ꯗꯦꯕꯤꯠ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯀꯥꯏꯕ ꯅꯪꯈꯤ, ꯃꯔꯝꯗꯤ ꯃꯥꯅ ꯃꯆꯥꯕꯨ ꯅꯣꯡꯃꯇ ꯑꯋꯥꯠꯄ ꯀꯔꯤꯝꯇ ꯂꯩꯍꯟꯗꯅ ꯍꯣꯠꯅꯔꯛꯈꯤꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯈꯤꯗꯦ, ꯃꯔꯝꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯠꯄ ꯅꯣꯡꯃꯇ ꯂꯩꯍꯟꯈꯤꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯔꯣꯕꯥꯔꯠꯀꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯗ ꯃꯄꯥ ꯗꯦꯕꯤꯠ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯗꯦꯕꯤꯠ ꯍꯥꯏꯕ ꯃꯄꯥꯗꯨꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯈꯨꯔꯨꯝꯃꯒ ꯍꯥꯏꯖꯈꯤ, ꯁꯥꯔ, ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯤꯒꯨꯝꯕ ꯀꯝꯄ꯭ꯂꯦꯟ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯇꯥꯟꯊꯣꯛꯄꯤꯌꯨ ꯁ꯭ꯀꯨꯜꯗꯒꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯇꯗꯤ ꯑꯣꯖꯥꯅ ꯑꯩꯒꯤ ꯃꯥꯏ ꯌꯦꯡꯉꯒ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯃꯆꯥ ꯔꯣꯕꯥꯔꯠꯀꯤ ꯃꯃꯥꯡꯗ ꯃꯄꯥ ꯗꯦꯕꯤꯠ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯈꯨꯠ ꯅꯣꯟꯗꯨꯅ ꯈꯨꯔꯨꯝꯂꯒ ꯍꯥꯏꯖꯈꯤ꯫ ꯃꯗꯨꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ, ꯑꯣꯀꯦ, ꯐꯔꯦ, ꯑꯗꯣꯝꯁꯨ ꯑꯆꯧꯕ ꯐꯝ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤꯅ ꯑꯩꯅꯁꯨ ꯑꯗꯣꯝꯒꯤ ꯐꯝꯕꯨ ꯔꯦꯁꯄꯦꯛ ꯇꯧꯖꯩ꯫ ꯑꯗꯣꯝ ꯌꯥꯝ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯝ ꯑꯃ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯔꯦꯁꯄꯦꯛꯐꯨꯜ ꯑꯣꯏꯅ ꯃꯐꯝꯁꯤꯗ ꯂꯩꯕꯅꯤꯅ ꯑꯩꯅ ꯑꯗꯣꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯩ꯫ ꯑꯗꯨꯅ ꯃꯥꯒꯤ ꯐꯥꯔꯁ ꯑꯦꯟ ꯂꯥꯁ ꯋꯥꯔꯅꯤꯡ ꯑꯣꯏꯅ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝ ꯊꯦꯡꯅꯔꯒꯗꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅꯗꯤ ꯌꯥꯗꯕꯅꯤ, ꯃꯥꯕꯨ ꯇꯥꯟꯊꯣꯛꯄ, ꯑꯦꯛꯁꯄꯦꯜ ꯇꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯁꯥꯔꯒꯤ ꯃꯥꯏ ꯌꯦꯡꯂꯒ ꯑꯩꯈꯣꯏ ꯏꯆꯥ ꯔꯣꯕꯥꯔꯠꯁꯦ ꯃꯁꯤ ꯂꯥꯁ ꯆꯥꯟꯁ ꯑꯣꯏꯅ ꯄꯤꯕꯤꯔꯒꯦ ꯍꯥꯏꯔꯒ ꯑꯁꯨꯝꯅ ꯃꯄꯥꯗ ꯍꯥꯏꯔꯒ ꯔꯣꯕꯥꯔꯠꯄꯨ ꯆꯥꯟꯁ ꯑꯃꯇꯪꯒ ꯁ꯭ꯀꯨꯜꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯐꯪꯈꯤ꯫ ꯑꯗꯨꯒꯤ ꯃꯊꯪꯗ ꯔꯣꯕꯥꯔꯠꯇ ꯀꯔꯤ ꯔꯤꯌꯦꯛꯁꯟ ꯂꯥꯛꯄꯒꯦ ꯑꯃꯁꯨꯡ ꯃꯄꯥꯅ ꯗꯦꯕꯤꯠꯅ ꯃꯉꯣꯟꯗ ꯀꯔꯤ ꯆꯠꯊꯔꯛꯄꯒꯦ ꯍꯥꯏꯕꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯑꯩꯒꯤ ꯑꯦꯄꯤꯁꯣꯗ 2 ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯌꯨ꯫